wakhallgi matangda khang heibasing asi aidi pamjai. Prithibida leiriba khang heirabasing asi nahak nungsidra. Khang heiraba amakak ai khangi mahak tu masigi lairet asida phangi. Atopada amatta phangdi. Wakhallgi matangda khang heirabasing asina haujikti puthoklaga yengba haina kauba layeng makhal ama phangzabadawna tawi makhoina nahakki akiba adu nahakna kiriba pot aduda nang nasamak uthoklaga phaba ngamgani maduni aina chahi kaya haijarakliba asi kirasu taw chap manai nangna kiba phauragasu akiba duna nangbu maning halhanbagi mahutta ishwarna aiga loinari aingonda phauningba phaushanu darkar tadi masigi akiba asina aigi punsibu ngamhalloi haina haibiyu hairibasing asi makhoina ishwargi wahaidagi natrabadi hairakpa yai. Amen. Aina kanabusu hanthana ngangbagi wanate adubu nangna tawgadawriba pautak adu ishwargi wahaiga sanabara haiba adu yenghaningi aina nangna oiramlabadi ishwarda hana changlamgani maramdi maduna atoppa khang heirabasingdagi hena hongba oigani. Khang heirabasingna hojik CBT Cognitive Behavioral Therapy kauba piri aidi madu numit khudingi chahi 35 muksi ishwardagi lemna phanglakli aina hojik piriba asi madugi therapy aduni. Amen. Adubu khang heirabasingnadi madu maninglomdagi takli nangna khang heiba oiragadi aina hairiba asi sumthoknaba aingonda chithi ibirau maramdi ai madu paroi nangi mukka chega mangaga tokani makhoina maninglomdagi ta'i haibasi aina haijinba nate aina internet tagi phangkhibani makhoina hai kanagumba sathiba wakhalna naba mi amabu mahakna mahakki tawthorakliba mawong adu lakshinba ngamlagadi mahakki wakhal lakshinba ngamgani haina adubu ishwargi wahainadi madugi pura onabada takli madudi nangna nangi wakhal adu lakshinba ngamdragadi nangi tawthorakliba mawong adusu lakshinba ngamloi. Amen. Asigumbagi wakhalgi samasya asi nahakna leiba oiragadi yengbiribasingi marakta wakhal bera leiba yaubiragadi nahakkidamak ai tasengna nungaijade nungshiba phaujai aina nanga loinana ishwarda nahakki wakhal nauthok hanbinaba haijari aigi lairik Battlefield of the Mind Power Thoughts haiba adu lawbiyu aina khang haibani haibagi wanate aisu achumba wakhal karamna khangadage haiba adu tambataki natrabadi aingasisu adum wakhalda pumchai chairamgani ishwarna hai aina nangidamak afaba thaurang amalai adubu madugi thaurang adu nahakki punsida thengna ninglagadi nangi wakhal adu nauthok hanbatai kanadaba ngakta khanduna leiba adu to'u aduga ishwarna hairibasing adu khanba haubiyu aduga pandam leina tawba haubiyu nangi kokta karino ama tarakpa haiduna ngaiduna leiganu haugattuna pandam leina wakhal khanba tamu ai masina lakshinduna thamle ai hongdokpa ngamdre haibiganu ishwarna aigi punsi asibu panbiri thawai asengbagi pangal aingonda aina tawba darkar leibasing adu mahakna aingonda pangbigani haina haibiyu nangna wakhalgi matangda samasya leiba matamda nahak adum hidak chabiyu adubu aina haijaningbadi nahakki wakhal adu ishwargi wahaiga sanana khanba tamdrigaidi sumba haibasi suoi oiroi mina khalliba adu mahakna oirai ishwarna aikhoiga loinabiri. Amen. Kiganu aina nanga loinari lepta lepu aduga ishwargi aran khubam adu yengu mahakna madu ngasi nangidamak tawbigani Israel masasing adu makhoigi mamangda Red Sea matungdana Egyptki lanmisingna tanarak pa aduda makhoi yamne kiki ai khangi makhoi kari phauki haiba makhoi chenba pamki aikhoi Egypta hallaga selasira madu makhoigi paukhumni maduni kanana makhoigi punsigi aruba tanfam lakpada tawriba asi aikhoina thoklakliba mafam aduda amuk hallasi haibasini
ꯃꯥꯡꯗ ꯆꯠꯈꯠꯄꯒꯤꯗꯤ ꯃꯗꯨꯅ ꯍꯦꯟꯅ ꯂꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯂꯥꯜꯂꯤ ꯅꯍꯥꯛꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯕ ꯇꯥꯏ ꯃꯥꯡꯗ ꯆꯠꯈꯠꯄ ꯇꯥꯏ ꯅꯪꯅ ꯀꯤꯕ ꯐꯥꯎꯔꯕꯁꯨ ꯑꯩꯒꯤ ꯏꯄꯥꯗꯧꯅ ꯃꯁꯤꯡ ꯂꯩꯕ ꯃꯤꯁꯤꯡ ꯑꯁꯤ ꯑꯩ ꯑꯗꯨꯝ ꯀꯤꯗꯨꯅ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯟꯅ ꯇꯧꯕꯤꯈꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯕꯁꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯕ ꯑꯁꯤꯅꯤ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯑꯩꯈꯣꯏ ꯇꯣꯈꯥꯏꯅ ꯂꯩꯍꯟꯅꯤꯡꯗꯦ ꯃꯃꯩꯗꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯃꯥꯡꯗ ꯆꯠꯈꯠꯃꯤꯟꯅꯅꯕꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯇꯤꯟꯅꯗꯨꯅ ꯑꯩꯒꯤ ꯑꯀꯤꯕ ꯑꯗꯨ ꯊꯦꯡꯅꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯐꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯐꯠꯇꯕ ꯃꯔꯤ ꯅꯠꯇꯕ ꯑꯐꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯅꯝꯁꯤꯜꯍꯟꯗꯕ ꯇꯥꯏ ꯊꯣꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯐꯥꯎꯗꯨꯅ ꯆꯠꯄ ꯑꯁꯤꯅꯤ ꯃꯤꯉꯣꯟꯗꯒꯤ ꯄꯣꯠꯁꯤꯡꯗꯒꯤ ꯈꯪꯖꯤꯟꯅꯗꯕ ꯅꯥꯊꯩꯗꯨꯅ ꯂꯩꯔꯒ ꯃꯗꯨꯗꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯌꯥꯔꯣꯏ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯀꯤꯕ ꯐꯥꯎꯔꯕꯁꯨ ꯃꯗꯨ ꯇꯧꯒꯗꯕꯅꯤ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯞꯂꯛꯄꯗꯒꯤ ꯏꯁ꯭ꯋꯔꯅ ꯃꯣꯖꯦꯁꯇ ꯍꯥꯏꯈꯤ ꯃꯈꯣꯏꯗ ꯍꯥꯏꯌꯨ ꯂꯦꯞꯇ ꯂꯦꯞꯄꯨ ꯑꯗꯨꯒ ꯉꯁꯤ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯒꯗꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯌꯦꯡꯉꯨ ꯀꯤꯕ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯄꯥꯏꯈꯤꯕ ꯅꯠꯇ꯭ꯔꯒ ꯆꯦꯟꯈꯤꯕ ꯍꯥꯏꯕꯅꯤ ꯅꯪꯅ ꯏꯁꯤꯡ ꯂꯥꯟꯅ ꯆꯠꯄꯗ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯒꯅꯤ ꯅꯪꯅ ꯃꯩꯔꯛ ꯐꯥꯎꯅ ꯆꯠꯄꯗ ꯑꯩꯅ ꯅꯪꯕꯨ ꯂꯣꯏꯅꯕꯤꯒꯅꯤ ꯅꯍꯥꯛ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯃꯤꯡ ꯀꯧꯗꯨꯅ ꯀꯧꯈ꯭ꯔꯕꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯂꯣꯏꯅꯕꯤꯔꯤ ꯑꯩ ꯀꯤꯅ ꯍꯤꯡꯂꯣꯏ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯤꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯃꯤꯠ ꯎꯏꯁꯤꯟꯒꯦꯔꯥ ꯎꯏꯁꯤꯜꯂꯣꯏꯔꯥ ꯐꯝꯃꯒ ꯑꯩ ꯀꯤꯅ ꯍꯤꯡꯂꯣꯏ ꯍꯥꯏꯅ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯥꯏꯕꯤꯌꯨ ꯖꯣꯏꯁ ꯅꯍꯥꯛꯅ ꯇꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯌꯨ ꯑꯆꯨꯝꯕ ꯈꯜꯂꯨ ꯋꯥꯈꯜ ꯂꯥꯛꯁꯤꯟꯕ ꯑꯩ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯩꯅ ꯇꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯐꯪꯒꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏ ꯂꯩꯇꯕ ꯄꯣꯠꯄꯨ ꯂꯩꯕꯒꯨꯝꯅ ꯀꯧ ꯁꯤꯔꯕ ꯄꯣꯠꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕꯒꯨꯝꯅ ꯀꯧ ꯃꯁꯤꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯍꯤꯡꯕ ꯌꯥꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯁꯔꯨꯁꯤꯡ ꯑꯗꯨꯗ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯉꯥꯡꯁꯤꯜꯂꯨ ꯑꯀꯪꯕ ꯁꯔꯨꯁꯤꯡ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯇꯥꯎ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯌꯥꯎꯗꯕ ꯑꯃ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯇꯥꯛꯁꯟꯕ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯂꯥꯏ ꯐꯠꯇꯕꯅ ꯀꯥꯟꯅꯗꯕ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯍꯜꯂꯒ ꯃꯗꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯟꯅ ꯉꯥꯡꯊꯣꯛꯂꯒ ꯏꯁ꯭ꯋꯔꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯀꯔꯤꯒꯤ ꯑꯣꯏꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯉꯛꯀꯗꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯒꯗꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕ ꯍꯧꯗꯨꯅ ꯆꯤꯟꯅ ꯉꯥꯡꯊꯣꯛꯄ ꯍꯧꯕꯤꯌꯨ ꯅꯍꯥꯛ ꯆꯔꯆ ꯆꯠꯂꯤ ꯐꯩ ꯃꯗꯨ ꯅꯠꯇꯕ ꯀꯔꯤꯗꯤ ꯇꯧꯏ ꯃꯤ ꯑꯌꯥꯝꯕꯅ ꯀꯤꯅꯕ ꯖꯒꯥꯁꯤ ꯃꯤ ꯀꯤꯕ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯀꯔꯤ ꯈꯟꯈꯤꯅꯤ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ ꯌꯥꯕꯤꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯤꯒꯤ ꯑꯀꯤꯕ ꯂꯩꯕꯁꯤꯡ ꯈꯨꯠ ꯊꯥꯡꯒꯠꯄꯤꯌꯨ ꯅꯪꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯁꯣꯏꯈꯤꯕꯒꯤ ꯀꯤꯕ ꯀꯔꯤ ꯊꯣꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯀꯤꯕ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯁꯥꯎꯏ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯦ ꯍꯥꯏꯅ ꯀꯤꯕꯁꯤꯡꯃꯈꯨꯠ ꯊꯥꯡꯒꯠꯇꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕ ꯑꯁꯤ ꯃꯈꯣꯏ ꯇꯟꯕꯒꯤꯅꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯑꯁꯤ ꯂꯩꯕꯨꯗꯤ ꯂꯩꯇꯦ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯑꯩꯅ ꯈꯨꯠ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯏꯀꯥꯏꯕ ꯄꯤꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯦꯛꯅꯕꯅ ꯆꯂꯥꯏꯍꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯅꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯉꯝꯒꯗꯕ ꯑꯁꯤ ꯅꯪ ꯈꯛꯇꯅꯤ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯂꯧꯗꯨꯅ ꯑꯩ ꯃꯁꯤ ꯊꯥꯖꯩ ꯑꯩꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯁꯤꯗ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯑꯁ ꯑꯩꯁꯤ ꯀꯤꯗ꯭ꯔꯗꯤ ꯐꯒꯗꯧꯕꯅꯤ ꯍꯥꯏꯅ ꯈꯛ ꯁꯣꯜꯂꯒ ꯌꯥꯔꯣꯏ ꯁꯣꯜꯂꯒ ꯐꯪꯒꯗꯕ ꯅꯠꯇꯦ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯇꯥꯏ ꯑꯩꯅ ꯆꯨꯝꯅ ꯁꯣꯟꯖꯔꯒ ꯐꯪꯂꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯊꯥꯖꯔꯒ ꯃꯗꯨꯕꯨ ꯆꯤꯟꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯛꯅꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯤꯡꯍꯟꯅꯤꯡꯂꯤꯕ
ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯊꯗꯅ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯀꯥꯟꯗꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯐꯪꯈꯤ꯫ ꯅꯍꯥꯛ ꯏꯆꯪ ꯊꯧꯕ ꯇꯥꯏ, ꯀꯤꯕꯅ ꯌꯥꯔꯣꯏ, ꯑꯩ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ? ꯑꯩ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯅ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯑꯀꯤꯕ ꯑꯁꯤꯅ ꯃꯃꯩꯗ ꯊꯃꯣꯏ ꯀꯥꯏꯕ ꯅꯥꯕ ꯑꯣꯏꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯔꯤ ꯑꯃ ꯄꯨꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯁꯃꯁ꯭ꯌꯥ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯂꯩꯕ ꯌꯥꯎꯕꯤꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯃꯗꯨ ꯍꯥꯏꯈꯤꯕ ꯑꯗꯨ ꯅꯨꯄꯥ ꯑꯃꯅꯅꯤ꯫ ꯍꯜꯂꯦꯂꯨꯌꯥ! ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯤꯕ, ꯋꯥꯀꯠꯀꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯤꯡꯗ ꯐꯠꯇꯕ ꯑꯃ ꯊꯣꯛꯂꯅꯤ ꯍꯥꯏꯅ ꯀꯤꯕ, ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯥꯡꯒꯗꯕ ꯀꯔꯤꯅꯣ ꯑꯃ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯀꯤꯕ꯫ ꯅꯪꯅ ꯃꯈꯣꯏꯒꯤꯗꯃꯛ ꯀꯤꯕꯤꯕ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯡꯕꯗꯤ ꯉꯝꯂꯣꯏ꯫ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯀꯤꯒꯗꯕ ꯑꯃꯈꯛ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯤꯕ ꯑꯗꯨꯕꯨꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯀꯤꯔꯣꯏ ꯍꯥꯏꯕꯁꯤꯗ ꯂꯩꯕꯤꯌꯨ꯫ ꯑꯃꯦꯟ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯈ꯭ꯔꯦ? ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯐꯤꯚꯝ ꯑꯃꯠꯇ ꯌꯦꯡꯗꯅ ꯅꯨꯡꯁꯤꯕꯤ꯫ ꯑꯩ ꯀꯤꯅ ꯍꯤꯡꯂꯣꯏ꯫ ꯃꯁꯤꯗ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯄꯥꯡꯒꯜ ꯂꯩꯔꯕ ꯋꯥꯈꯜ 12 ꯑꯁꯤ ꯂꯧꯕꯤꯌꯨ꯫ ꯑꯃꯃꯝꯗ ꯍꯞꯇꯥ ꯑꯃꯃꯝ ꯆꯪꯅ ꯅꯩꯅꯕꯤꯌꯨ꯫ ꯅꯣꯡꯃꯗ ꯃꯁꯤ 50 ꯍꯟꯅ ꯍꯞꯇꯥ ꯑꯃ ꯂꯦꯞꯇꯅ ꯍꯥꯏꯕꯤꯌꯨ꯫ ꯍꯞꯇꯥ ꯑꯃꯗ 350 ꯑꯣꯏꯒꯅꯤ꯫ ꯊꯥ 3 ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯕꯤꯌꯨ꯫ ꯑꯃꯨꯛ ꯍꯧꯕꯤꯕ ꯀꯔꯤ ꯀꯥꯏꯕꯒꯦ? ꯅꯨꯄꯤ ꯑꯃꯈꯛꯅ ꯃꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯇꯤꯚꯤꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯆꯥꯕꯗ ꯆꯥꯡ ꯅꯥꯏꯗꯕ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯅ ꯃꯍꯥꯛꯄꯨ ꯁꯨꯝ ꯑꯁꯤꯕꯗꯧꯅ ꯑꯣꯏꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯌꯦꯡꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯅ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯕꯦꯇꯜꯐꯤꯜꯗ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯁꯤ ꯐꯪꯖꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ, ꯃꯁꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯄꯤꯛ ꯊꯟꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤ꯫ ꯑꯗꯨꯒ ꯀꯔꯝꯅ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯟꯊꯔꯛꯄ, ꯏꯊꯟꯇ ꯃꯥꯡꯖꯈ꯭ꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯣꯏꯂꯦꯠꯇ ꯐꯝꯂꯒ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯄꯥꯏ, ꯑꯗꯨꯒ ꯑꯩꯅ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯩꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯄꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯉꯣꯟꯗ ꯂꯩꯔꯝꯕ ꯁꯃꯁ꯭ꯌꯥ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯄꯥꯎꯇꯥꯛ ꯄꯤꯔꯦ꯫ ꯀꯅꯥꯅꯁꯨ ꯅꯉꯣꯟꯗ ꯅꯍꯥꯛ ꯃꯥꯡꯂꯕꯅꯤ, ꯑꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯥꯖꯍꯟꯕꯤꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯐꯕ ꯊꯧꯔꯥꯡ ꯑꯃ ꯂꯩ꯫ ꯃꯊꯪꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕ ꯑꯁꯤꯅ, ꯑꯩ ꯋꯥꯔꯧꯒꯟꯗꯦ, ꯑꯩ ꯉꯥꯛꯄꯤꯕ ꯊꯨꯏ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯥꯎꯒꯟꯕ, ꯋꯥꯔꯧꯒꯟꯕ, ꯉꯥꯛꯄꯤꯒꯟꯗꯕ ꯃꯤꯅ ꯄꯤꯛ ꯊꯜꯂꯤ꯫ ꯃꯁꯤ ꯑꯔꯣꯏꯕ ꯃꯇꯝꯒꯤ ꯈꯨꯗꯝ ꯑꯃꯅꯤ꯫ ꯃꯦꯊ꯭ꯌꯨ 24:10 ꯍꯥꯏ, ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯤ ꯀꯌꯥꯅ ꯋꯥꯔꯧꯅꯒꯅꯤ, ꯃꯗꯨꯅ ꯃꯈꯣꯏꯕꯨ ꯏꯁ꯭ꯋꯔꯗ ꯊꯥꯖꯍꯟꯕꯒꯤ ꯃꯍꯨꯠꯇ ꯈꯨꯗꯤ ꯊꯤꯍꯟꯒꯅꯤ꯫ ꯏꯁ꯭ꯋꯔꯗ ꯐꯥꯎꯕ ꯃꯤꯁꯤꯡꯁꯤ ꯁꯥꯎꯅꯩ, ꯃꯔꯝꯗꯤ ꯃꯗꯨ ꯀꯔꯤꯒꯤ ꯊꯣꯛꯂꯤꯕꯅꯣ, ꯀꯔꯤꯒꯤ ꯊꯣꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯒꯅꯤ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯗꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯕꯗꯤ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯗꯨꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯂꯩ, ꯑꯩꯅ ꯑꯋꯥꯕ ꯀꯌꯥ ꯂꯩ, ꯑꯗꯨꯕꯨ ꯑꯩꯅ ꯏꯁ꯭ꯋꯔ ꯊꯥꯖꯔꯒ ꯂꯩꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯗ ꯊꯥꯖꯗꯅ ꯅꯣꯡꯃ ꯐꯥꯎꯕ ꯑꯩ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯉꯥꯡꯒꯨꯝꯅ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯂꯩꯕꯅ ꯐꯩ꯫ ꯂꯣꯏꯅ ꯈꯪꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯒꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯏꯁ꯭ꯋꯔ ꯑꯣꯏꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯍꯤ ꯀꯌꯥ ꯑꯃ ꯑꯩꯅ ꯁꯥꯎꯅ ꯂꯦꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯁꯥꯎꯏ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯕꯨ ꯁꯥꯎꯍꯜꯂꯤ ꯍꯥꯏꯅ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯤ, ꯃꯤꯁꯤꯡ ꯑꯁꯤ
ꯃꯈꯣꯏ ꯃꯁꯥ ꯃꯁꯥꯅ ꯁꯣꯛꯍꯟꯖꯩ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯌꯥꯎꯔꯨꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯗꯤ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅꯅꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯨ ꯅꯍꯥꯛꯅ ꯊꯥꯖꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯤ ꯑꯃꯕꯨ ꯋꯥꯌꯦꯟꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯂꯝꯆꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯥꯞ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕꯗꯤ ꯌꯥꯏ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯌꯦꯟꯕꯗꯤ ꯉꯝꯂꯣꯏ ꯃꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯅ ꯈꯪꯗꯦ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯩ ꯈꯪꯗꯦ ꯃꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯕ ꯒ꯭ꯌꯥꯟ ꯀꯌꯥꯝꯅ ꯂꯩꯔꯦ ꯑꯩ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯌꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯕꯅꯤ ꯃꯇꯝ ꯑꯃꯗ ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯌꯦꯟꯒꯟꯕ ꯑꯣꯏꯔꯝꯃꯤ ꯑꯩꯍꯥꯛ ꯐꯔꯤꯁꯤꯒꯤ ꯂꯨꯆꯤꯡꯕ ꯐꯥꯎꯕ ꯑꯣꯏꯔꯝꯕ ꯌꯥꯕꯅꯤ ꯐꯔꯤꯁꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯒꯗꯤ ꯃꯈꯣꯏꯁꯤ ꯕꯥꯏꯕꯜꯗ ꯅꯠꯇꯕ ꯃꯈꯣꯏꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯕ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯋꯥꯌꯦꯟꯕ ꯃꯤꯑꯣꯏ ꯀꯥꯡꯕꯨ ꯑꯃꯅꯤ ꯑꯩꯁꯨ ꯋꯥꯌꯦꯟꯒꯟꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕꯗꯨꯗꯤ ꯑꯩ ꯈꯪꯉꯤ ꯈꯪꯗꯕꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯈꯤ ꯅꯍꯥꯛꯅ ꯈꯪꯂꯤꯕ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ ꯈꯪꯗꯕꯅ ꯍꯦꯜꯂꯤ ꯃꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯗꯨꯅ ꯏꯁ꯭ꯋꯔ ꯈꯛꯇꯅ ꯋꯥꯌꯦꯟꯕꯅꯤ ꯑꯩꯈꯣꯏꯅ ꯃꯤꯕꯨ ꯋꯥꯌꯦꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯝꯕꯤ ꯑꯩ ꯁꯥꯎꯔꯣꯏ ꯑꯩ ꯋꯥꯔꯧꯔꯣꯏ ꯑꯩ ꯌꯦꯛꯅꯕ ꯑꯣꯏꯔꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯗꯨ ꯑꯩꯅ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯩ ꯕꯥꯏꯕꯜꯅ ꯍꯥꯏ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯗꯤ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯁ꯭ꯋꯔꯒꯒꯤ ꯅꯄꯥꯅꯁꯨ ꯅꯍꯥꯛꯄꯨ ꯉꯥꯛꯄꯤꯔꯣꯏ ꯑꯗꯨꯅ ꯄꯥꯞ ꯑꯁꯤ ꯅꯪꯒ ꯏꯁ꯭ꯋꯔꯒꯒꯤ ꯃꯔꯛꯇ ꯂꯩ ꯃꯗꯨꯅ ꯅꯪꯒ ꯃꯍꯥꯛꯀ ꯂꯩꯅꯔꯤꯕꯗ ꯑꯄꯟꯕ ꯄꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯉꯥꯛꯄꯤꯅꯤꯡꯏ ꯑꯗꯨꯕꯨ ꯅꯪꯅ ꯉꯥꯛꯄꯤꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅꯁꯨ ꯉꯥꯛꯄꯤꯔꯣꯏ ꯑꯁꯥꯎꯕ ꯃꯤ ꯀꯌꯥꯅ ꯑꯉꯛꯄ ꯑꯃ ꯑꯁꯥ ꯇꯧꯖꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯏ ꯍꯥꯏꯕ ꯏꯁ꯭ꯋꯔꯇꯅ ꯈꯪꯏ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤꯒꯤ ꯐꯪꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯕ ꯑꯣꯏꯒꯗꯕꯅꯤ ꯑꯁꯥꯎꯕ ꯉꯥꯛꯄꯤꯗꯕꯅ ꯄꯤꯛ ꯊꯟꯕ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯐꯪꯈꯤꯕ ꯑꯃ ꯑꯩꯅ ꯄꯥꯈꯤ ꯃꯗꯨ A.B. ꯁꯤꯝꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯃꯍꯥꯛ ꯆꯍꯤ 100ꯃꯨꯛꯀꯤ ꯏꯁ꯭ꯋꯔꯒꯤ ꯃꯅꯥꯛꯇ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯅꯍꯥꯛꯅ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ ꯍꯥꯏꯅ ꯍꯥꯏꯕꯒ ꯃꯊꯪꯗ ꯅꯪꯅ ꯍꯥꯏꯒꯗꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯥꯛꯄꯤꯗꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯖꯗꯦ ꯅꯍꯥꯛꯀꯤ ꯃꯤꯡ ꯋꯥꯡꯁꯅꯨ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯂꯥꯛꯁꯅꯨ ꯁ꯭ꯋꯔꯒꯗ ꯇꯧꯕꯒꯨꯝꯅ ꯇꯥꯏꯕꯪꯄꯥꯟꯗ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯇꯧꯁꯅꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯗ ꯂꯥꯜꯂꯛꯄꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟꯕ ꯀꯣꯛꯄꯤꯌꯨ ꯑꯊꯦꯝꯕꯗ ꯆꯤꯡꯕꯤꯒꯅꯨ ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯉꯥꯛꯄꯤꯗꯕ ꯂꯩꯖꯗꯦ ꯀꯅꯥꯗꯁꯨ ꯁꯥꯎꯕ ꯂꯩꯖꯗꯦ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯈꯤ ꯃꯗꯨ ꯆꯍꯤ 3.5 ꯇꯧꯔꯛꯈꯤ ꯑꯩꯅ ꯏꯁ꯭ꯋꯔ ꯑꯩꯅ ꯃꯁꯤ ꯆꯍꯤ 3.5 ꯇꯧꯔꯛꯂꯤ ꯀꯔꯤꯒꯤꯅꯣ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯍꯥꯏꯅ ꯍꯪꯈꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯑꯗꯨꯝꯅ ꯄ꯭ꯔꯥꯔꯊꯅꯥꯕꯨꯗꯤ ꯇꯧꯔꯦ ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯗꯒꯤ ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯈꯟꯈꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯍꯧꯈꯤ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯁꯥꯎꯕ ꯉꯥꯛꯄꯤꯗꯕ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯁꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯁꯤ ꯃꯤꯅ ꯁꯣꯏꯔꯛꯄ ꯑꯗꯨ ꯌꯥꯝꯅ ꯊꯤꯒꯜꯂꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒ ꯂꯩꯅꯕ ꯃꯔꯤꯗ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ
ꯑꯅꯤꯁꯨꯕꯗ ꯃꯤꯁꯛ ꯑꯗꯨꯗ ꯅꯍꯥꯛ ꯁꯥꯎꯏ꯫ ꯅꯪꯅ ꯃꯉꯣꯟꯗ ꯁꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯗꯦ꯫ ꯃꯗꯨ ꯆꯨꯝꯃꯤ, ꯃꯍꯥꯛ ꯇꯧꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯅꯪ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗꯗꯤ ꯈꯪꯕ ꯅꯠꯇꯦ, ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯖꯔꯝꯗꯕ ꯌꯥꯏ꯫ ꯃꯗꯨ ꯌꯦꯡꯁꯤꯟꯅꯕ ꯃꯍꯥꯛ ꯀꯥ ꯍꯦꯟꯅ ꯁꯣꯜꯂꯝꯕꯁꯨ ꯌꯥꯏ, ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕ ꯇꯥꯏ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯈꯤꯕ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯃꯊꯧ ꯇꯥꯗꯦ꯫ ꯃꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯐꯤꯚꯝ ꯑꯗꯨ ꯈꯪꯁꯤꯟꯅꯗꯕꯒꯤ ꯋꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩ ꯍꯥꯏꯕꯅꯤ꯫ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯀꯅꯥꯒꯨꯝꯕꯒ ꯌꯥꯎꯕꯤꯔꯤꯕ꯭ꯔꯥ? ꯑꯃꯦꯟ꯫ ꯑꯆꯨꯝꯕ ꯃꯤ ꯑꯁꯤꯗ ꯌꯥꯎꯔꯦ꯫ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯤꯕ ꯀꯅꯥꯒꯨꯝꯕꯒ ꯌꯥꯎꯕꯤꯔꯤꯕ꯭ꯔꯣ? ꯑꯩ ꯃꯌꯥꯝꯗ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ, ꯑꯩ ꯀꯅꯥꯗꯁꯨ ꯁꯥꯎꯗꯦ, ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯖꯗꯦ, ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯎꯠꯄꯤꯌꯨ ꯍꯥꯏꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯖꯅꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯎꯠꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯨꯝꯗꯨꯅ ꯂꯩꯔꯛꯄ ꯁꯃꯁ꯭ꯌꯥ, ꯀꯨꯏꯃꯟꯕꯗꯒꯤ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ, ꯁꯃꯁ꯭ꯌꯥ ꯑꯃꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯕ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯕ ꯌꯥꯏ꯫ ꯃꯁꯤ ꯀꯅꯥ ꯊꯥꯖꯕꯤꯕꯒꯦ? ꯑꯃꯦꯟ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯧꯒꯟꯗꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯆꯍꯤ ꯀꯌꯥ ꯁꯥꯎꯅ ꯅꯨꯡꯉꯥꯏꯇꯅ ꯍꯤꯡꯂꯛꯈ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯉꯥꯛꯄꯤꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯍꯥꯏꯕ ꯏꯟꯗꯕꯈꯛ ꯅꯠꯇꯦ, ꯌꯦꯛꯅꯕꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕꯈꯛ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯇꯣꯞꯄꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕꯒꯤꯅꯤ꯫ ꯉꯥꯛꯄꯤꯗꯕ ꯃꯇꯝꯗ ꯃꯤ ꯑꯇꯩꯗꯒꯤ ꯑꯩꯈꯣꯏ ꯏꯁꯥꯅꯤ ꯍꯦꯟꯅ ꯋꯥꯖꯔꯤꯕ ꯑꯁꯤ꯫ ꯑꯩ ꯋꯥꯔꯧꯔꯣꯏ, ꯑꯩ ꯁꯥꯎꯔꯣꯏ, ꯑꯩ ꯌꯦꯛꯂꯣꯏ ꯍꯥꯏꯕꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯊꯝꯕꯤꯌꯨ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯁꯤ ꯑꯩ ꯍꯣꯡꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯌꯥꯏ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯗꯤ ꯅꯪ ꯍꯣꯡꯗꯣꯛꯄ ꯉꯝꯃꯤ꯫ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯂꯕꯗꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯨꯁꯨ ꯅꯪꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯅꯤ꯫ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯐꯤꯚꯝ ꯌꯦꯡꯗꯅ ꯅꯨꯡꯁꯤꯕꯤ꯫ ꯑꯩ ꯀꯤꯅ ꯍꯤꯡꯂꯣꯏ, ꯑꯩ ꯋꯥꯔꯧꯔꯣꯏ, ꯑꯩ ꯋꯥꯔꯧꯔꯣꯏ, ꯑꯩ ꯀꯤꯅ ꯍꯤꯡꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯣꯏꯗꯕ ꯈꯜꯂꯕꯗꯤ ꯃꯗꯨ ꯈꯟꯕ ꯂꯦꯞꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯅꯤꯡꯁꯤꯡꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯑꯐꯕꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯖꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯒꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯊꯦꯡꯃꯜꯂꯦ, ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯠꯇꯦ, ꯑꯩ ꯃꯁꯤ ꯈꯜꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯕꯥꯏꯕꯜꯅ ꯍꯥꯏꯔꯤ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯃ ꯂꯩ, ꯃꯗꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯑꯗꯨ ꯑꯩꯅ ꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯃꯍꯨꯠ ꯁꯤꯟꯖꯤꯟꯅꯕ ꯌꯥꯕ ꯑꯆꯨꯝꯕ ꯋꯥꯈꯜ ꯂꯤꯁꯤꯡ ꯂꯩ꯫ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯨꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org nasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite